अहानबदा मरोइबा पाउसिंग पिजरी डॉक्टर संबित पत्र की नुमित निनी की खोंगचता ngasi nungthil matamda imphal da thunglakhibaga loinena party की स्टेट ऑफिस बियर स्पोक्सपर्सन अमदी मोर्चा की प्रेसिडेंट सिंगा मिफम पांगथोखरे मणिपुर की केस अमदा इन्वेस्टिगेशन चथरंबा NIA की SP विशाल गार्ग MHA ना सेंजा थुंजागा मरी लेनेना सस्पेंड तौखिबगा लोइनेना महाकी इम्फाल दा लेबा ऑफिस रे चथरबा मतुंग सील तौखरे मणिपुर की गवर्नर सुश्री अनुषा उइकेना मोरेदा चतुना इंटीग्रेटेड चेकपोस्ट ICP की फिबम सिंह यंगसिनख्रे लुप क्याना मेमोरेंडम पिसिनख्रे अमदी अमुको अमसुंग मणिपुरी लिटरेरी एंड कल्चरल फोरम त्रिपुरा न सिंधुना मणिपुर की मपालमदा इहान हानबो ओइना नुपिलाल की स्टेचू थासी कुंट्रा त्रिपुरा दा माइखोम हांगदोखलगनी मयाम बुखरमजरी ममी टीवी की प्राइम टाइम न्यूज मिटिंग ताबिरबु पुमनमकु डोमी युमनाम नटराम नोक्चरी हुजिपाउ संदोकना पिजरी बीजेपी की नेशनल स्पोक्सपर्सन सु याउबदा नथना नॉर्थ ईस्ट सिंगी कोऑर्डिनेटर अमदी बीजेपी मणिपुर प्रदेश की इंचार्ज सु ओइरिबा डॉक्टर संबित पत्र नुमित निनी की खोंगचता ngasi nungthil pung mari makhai taba matamda imphal da thunglakre mahakna imphal da thunglaraba matamda बीजेपी मणिपुर प्रदेश की प्रेसिडेंट A सरदा देवी मिनिस्टर L सुसिंद्रो एलाइस याइमा TS वसंत कुमार H डिंगोन नेमचा किपगेन अवांगबो न्यूमाई कासिम मुइवा दिंगांगलुंग गांगमई MLA इबोमचा के रविंद्रो अमदी पार्टी की लुचिंग सिंह एयरपोर्ट हराव तयामना ओखी नुंगथिल पुंग मरीगा मिनिट यांखै ताबा मतमदा बीजेपी मणिपुर प्रदेश के मयाई लोइसंग ओइरिबा थंबाल संगलेन द थुंगलखिबगा लोइनेना नुंगथिल पुंग मंगा ताबा मतमदा की पार्टी की ऑफिस थादोखलबा मतुंग होटल इम्फाल मिफम अमा पांगथोखी मिफम अदुदा पार्टी के स्टेट ऑफिस बियर सिंह स्पोक्सपर्सन मोर्चा के प्रेसिडेंट सिंह सु सरुक याखी मिफम अदुदा नुमिदांग पुंग निपान हेनबा फाउबा चथखिबना मरम ओइरगा वारी करंबा वाफम सिंह खनखिबगे हाइबा खंबा ngamdri डॉक्टर संबित पत्र की खोंगचत असिगा मरी लेनना ममी टीवी न फंगबा पाउगी मतुंग इनदी महाक ngasi नुमिदांग इम्फाल होटल द लेइरगा हयेंग अयुक पार्टी की लुचिंगबा खरगा लोइनना होटल अदुमक्तदा ब्रेकफास्ट लोमिनगनी मदुगी मतुंग नुमिदांग पुंग मापन ताबा मतमदगे चीफ मिनिस्टर पार्टी की प्रेसिडेंट जनरल सेक्रेटरी ऑर्गेनाइजेशन सेक्रेटरी सिंह मिनिस्टर अमदी MLA सिंह याउबा मिफम मा पांगथोकलगनी मदुगी मतुंग नुंगथिल दिल्ली की नमक इम्फाल थादोखिगनी हारी अतोपा पाउगी लिखुल अमगी मतुंग इनदी डॉक्टर संबित पत्र की इम्फाल खोंगचत असी अवाबा फोंगदोकपा अमदी सुरात की पाउजल पिजरी मेमोरियल मॉडल एकेडमी यारिपो की असिस्टेंट टीचर ओइरंबद नतना YDA अंगथागी की ऑर्गेनाइजिंग सेक्रेटरी ओइरंबा अंगथादगी कोंथौजम राजुना था असिगी कुनिथोइदा मनुंग मतम चादना लेखिदबदा यंगस्टर डेवलपमेंट एसोसिएशन ना अवाबा फोंगदोरकली लोइनना लेखिद्रबगी अस्तिगी थौरम था असिगी कुंतरेता पांगथोकपगा लोइनना मथंग था की तरेता श्राद्धा दिन थोकले थौरम असिदा लेखिद्रबगा लोइनना तिनाबिरंबक पाइपुनमकना सरुक याबिरनबा नुलुकचरी हाइजरिबा यंगस्टर डेवलपमेंट एसोसिएशन अमदी इमुंग मनुंग की मियोइसिंग अवाबा फोंगदोकपा अमदी सुरात की पाउजल पिजरी मेमोरियल मॉडल एकेडमी यारिपो की असिस्टेंट टीचर ओइरंबद नतना YDA अंगथागी की ऑर्गेनाइजिंग सेक्रेटरी ओइरंबा अंगथादगी कोंथौजम राजुना था असिगी कुनिथोइदा मनुंग मतम चादना लेखिदबदा यंगस्टर डेवलपमेंट एसोसिएशन ना अवाबा फोंगदोरकली लोइनना लेखिद्रबगी अस्तिगी थौरम था असिगी कुंतरेता पांगथोकपगा लोइनना मथंग था की तरेता श्राद्धा admission open Singzamai supermarket leiba smart tutorial center da bosem kosem amadi CVSC gi class 9 gi 12 fawagi arts samadi science stream gi oina foundation course tamnabagi khudong jaba pizari loinena medical engineering amadi NDA gi course tamnabagi khudong jaba su pizari mafam asida experience leraba oja singna takpi tambigani arapada leiba mahairoi singi damak hostel amadi van service gi khudong jaba पिजरी लाखलिबा मार्च की तांग कुनुंगदोई अप्रैल की तांग तरा अमदी अप्रैल की तांग तरा तरतगी क्लास तोबा हुजरगनी अकुबा मरोल की दमा कांटेक्ट नंबर 8787601123 असिदा कांटेक्ट तोबिरौ स्मार्ट ट्यूटोरियल सेंटर दा
Admission open, admission open. Singzamai supermarket leiba Smart Tutorial Center da BOSEM, COSEM amadi CVSC gi class 9 digi 12 fawagi Arts samadi Science stream gi oina foundation course tamnabagi khudong jaba pizari loinena Medical Engineering amadi NDA gi course tamnabagi khudong jaba su pizari mafam asida experience lereba oja singna takpi tambigani arapada leiba mahairoi singi damak hostel amadi van service gi khudong jaba su pizari lakliba Mars ki tang kunumdoi April ki tang tara amadi April ki tang tara taretagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da Admission open, admission open. Singzamai supermarket leiba Smart Tutorial Center da BOSEM, COSEM amadi CVSC gi class 9 digi 12 fawagi Arts samadi Science stream gi oina foundation course tamnabagi khudong jaba pizari loinena Medical Engineering amadi NDA gi course tamnabagi khudong jaba su pizari mafam asida experience ngakpigani technical problem leibana pawmarak thacharure makhataba paw pizari Manipur State National Investigation Agency NIA na chathakhiba investigation amada senja thumja tawbagi maralda Ministry of Home Affairs MHA Government of India na NIA gi SP Vishal Garg suspend tawkhre hari hiramasiga mari lainana NIA gi team amana senior officer asigi office premises ta re chatharaba matung mahaki office seal tawkhre hari official oiba source amagi matung ina NIA na special team ama semduna hiramasigi matangda makhata na thigatna ba sem sare hari adubo SP Vishal Garg amasung NIA gi officer ani gi mathakta sen chabagi report lei hari business namada terror funding ga mari leinana NIA na investigation chathaba matamda NIA gi official singasina lupa crore ani demand tawduna bribe tawduna terrorist organization Hafiz Said's Falai Insaniyat Foundation asida mahaki maming haptana ba hairiba demand asi tawkhibani hari hairiba case asi NIA na July 2019 da register tawkhibani SP Vishal Garg asi NIA dagi suspend tawkhibasi mahak 2023 samjhota amasung ajmar blast thodok sing prop tawbada mahak saruk yakhi masida sunatana Vishal Garg na 2019 taraga mapanda Hafiz Said's NGO Falai Insaniyat na India da leiba madrasa singda funding tawbagi matang dasu mahak na investigation chatharam ki hari Manipur ki Governor Susri Anusha Uike na ngarang Technopal District ki border town de leiba more da chatun integrated checkpost ICP ki hauzik leiba fibam sing jengsing kre Governor ki more khongchata Technopal District ki district level officer sing tongan ba civil society organization singi representative singa more da leiba ICP auditorium da unaduna hauzik more town da thengnari ba khudong cha da ba singi matang da interaction tawduna khana naina kre hari khana naina ba adu da civil society organization singi mihut sing aduna yumlo naba Myanmar lebakta akan ba irang leibana maram oiraga micham praja sing leita fam khangdaba amadi akiba kaya thengnari ba asigi matangda government na lokhatfam thokpa chaksing thorang lokhathanbiu haina wakat ki amaromda mifam aduda saru yakiba business community singi representative singna Indo Myanmar border trade asi tongan ba maram kaya dagi lisingani gatara nipan dagi hoduna leibak anina thingjin khibadagi cross border trade asi paralyze oikhibana business community singda achauba khudong chadaba kaya ma mayok nahalli haina su wakat ki hari Manipur gi Governor Susri Anusha Uike na mihut sing aduna thamlakhiba waka sing pumbal loina taraba matung mahak nakal dagi yariba makhai more town da leiriba praja sing gi welfare gi damak pangba yaba mating soidana pangani haina thaja ba piram ki hari All Manipur United Clubs Organization Amuko Amadi Manipuri Literary and Cultural Forum Tripura Anina Kutsamnaduna Tripura gi Khowai District ki Manipuri Singna Khwaidagi hena khundaba mafam ama oiriba Gauranagarda Nupilan gi mitam ama lakliba April gi tang kuntrada maikom hangdok lagani Manipur gi mapalam da ihan hanba oina Nupilan gi statue adu cultural program kiyaga loinana Amuko gi President Fairoism Nandu Luwang na maikom hangdokani Masigi damak Amuko masing yamlaba tim ama April kungamapan da Tripurada khongsal lagani hari
Thangmaiban Hizam Dewan Laikai Chingnaningai Oiba Mawongda Thori Yalaga Sirambi Laishram Debiagi Misida Jeneri Bamioi Sinki Matakta Ahakpa Chairak Athuba Matamda Pibiu Haiduna Ngasi Khoyathongi Kaithelda Nupi Mayamna RKC Club Kilamjing Makhada Wakat Mifam ama Chathakre Wakat Mifam aduda Laikai de Mihat pa Leibe Yaroi Mihat pa Imung Sogat pa Yaroi Laikai Club ama DJC na Changsilakpa Khongthangda Sogat kani amadi Achung Bagi Damak Laikai Club na Lepkani Haiba Iba Placard Sing Wakat Mifam aduda Sisinaki Wakat Mifam aduda Saruk Yakibi RKC Club ki Women Wing President NG Pramona Pau Singda Fondor Kibagi Matung in Mihat asi Thangmaiban amadi lamdam sida leiriba prajapumna makna yaningde mahak nahai Mihat asi da Cheneriba Laikhidrabi imung manungi miyoi singbu ahakpa lengak na chairak pibiu loinana asigumba tamthiraba thabak asi matungda thoktanaba sarkar na cheksin thorang lokhat piu Abo tamthi mi lei wena nai bire haira ga hatu piri base akoi yam penja de aduna masi matungda tawbinu haidana sem bire da so hanna handa haijari aduga lairiba organization khuding mangna su mateng pangbiu masigi thaba ase amu hanna tawbiganu haibase thamjage Amaromda Bidya Misiga Mari Lainan Sem Kiba JSC Mehut Singh Amasung Imung Manung Singha Ngarang Chief Minister and Biren Singha CM Secretary ta unakre Chief Minister and Biren JSC Masung Imung Manung gi MCSC gi matangda thamoi sokna nungai taba fongdok khibaga loinana MCSC gi matangda State Government Inquiry ama chathaduna achum aran khangdok laba matung MCSC da cheneri basing gi mathakta chapchaba ain gi oiba action sing lokhat kani haina thaba pikhi hairi api gani haina thajaba pikhi hairi Amaromda Thangmaiban Hijam Dewan Laikai Imfalda Leirambi RK Ningol Laishram Ombi Vidya Devi gi Misiga Mari Lainana CM Kiva Joint Action Committee JSC na ngarang lebak pokpa numita CM and Biren Singha unakre hari CM na laibak thiba thodok asida thamoi sokna nungnangba fawi amadi mahaki maiki dagi thamoi singna nungai taba su fongdokhi loinana state government na case asida niyom gi matung inna maru oiba encourage chathaduna amadi cheneri ba miyoi sing asigi mathakta sarkar gi oiba thodang su lokhat kani hain haiki Aikoina hairiba khangliba mahi wakhal lausing asi haurakliba miron da takpi tambi gadabani masi mioibana pithokpada loinaidaba lan amakhakni haina Education Department gi DI Zone 1 Imphal West ki sinami mina fungdokre ngasi Herangoi High School da pangthokiba promoting experimental method of learning science and maths at the elementary level gi thoramda athoiba mitunglen oina saru yaraduna mahakna hai geographical indication GIT ki matangda mahiroi singnasu mamutana khangba mathautai lamdam asida fangliba aikhoigi pothok singasi malem gi miyam da masak khanghanaba GIT tawba tangai fadi umorok asi iram damasi gi pothok oirabasu Nagaland na hana GIT tawkhibadagi makhoigi lamdam da fangba pothok oina launari Masina Iram Damasi Potlam Singh, GI take the Yao the Basing Adu, Chanhanba Matautai Haki. Thoramadu the Herangoi High School, Chingamaka High School, Patrick Gu Junior High School Amadi, Moirangkom Junior High School Gi Mahiroi Singsu Saruyaki. Herangoi High School Sina, Ogadoriba Topic Sina, promoting experiential method of learning science and mathematics at the elementary level from class 6 to class 8. 6 is elementary level, 9, 10, 11, 12 government important sample. Adugo high level class 6 tagina single of the room the holder I think education won't be as successful as we thought. Aduna koigi say that Uzasana su yenakani say that benefits of experiential learning hands-on activities may am to say sina learning outcome Directorate of Environment and Climate Change ki Social Impact Assessment SIA Unit Imphal na sinduna Information Technology Hub ama Imphal East ki IT Says manakta semgat nabagi matangda akoibada khundariba khunja singge oiba public hearing ama ngasi kontha halub awang lekai community hall da pangthokre
ngasi chathakhiba public hearing aduda mafam mari kontha ahlup mantri pukri chingmairong nongpok amadi maitai kairanggi khunja sing club organization amadi panchayat ki thaupuba sing kyana saru yakhi IT hub asi semgat naba hotnabada hairiba mafam mari asidagi lam ekar chamarom mathau tabana lamgi mapu singa semgat kadauriba asigi matangda wakhal taminabagi pandamda hairiba public hearing asi chathabani mifam aduda saru yakhiba amokok ki president SM Jalalna hairiba IT hub sanabagi sarkarna lam loshin naba honariba aduda yaning daba phongtok laduna hai urban areas da leiriba kyana tungi yaifana ba tongan tongan ba asa kaya thamlibani maram asina mioi bagi minungshi yenglaga amadi thoklakadaba pen dabagi kholau kya su laktana ba amadi tangdu laitana santi oina lehanna ba khudong chagadaba mafam ama yenglaga sabana fagani mamang thaktasu hairiba lam asi lausin danaba sarkar da memorandum pisin kibasu laikre masida sarkar na amuktang khanthaningi phongdoki SIE unit asigi scheme officer amadi environment and climate ki joint director T Braza Kumar na hai unit asi yamna neutral oiba amadi independent oiba body amani niyom chumna chathariba assessment asigi unit asina soklaba patadar amadi sarkar aniki thong oiribani unit asina tawriba assessment asi patadar singi apam pam da loinena environment amadi social impact kayam yamna sokhalakadagi haibagi report adu sarkar da lankhat kadawribani hairiba public hearing asi hayeng mafam atopa amada su pangthoktana miyam gi mot logani hairi mayam ne kambi dungai sigi leiba sigi oiba mifam ngasi nangriba sigi miyam sisna final resolution nate ekoi ni process samani koi tawration si process samai tare ekoi process se kuire hokiba tha yamda da mari manga gu sujala ekoi na hoi process se koi public contact tong na public contact tong na da masi process se around sahi amani bana sujala badu mana discussion da common level da si matang da ita the different platform da discussion am tora matunda ngasi gi haiba sumo public hearing ga process ma jito ga tora pai tare ko Department of Art and Culture Government Manipur gi makhada leiriba Palace Gate leiba Manipur State Film and Television Institute MSFTI na sinduna ngasi dagi haudana mathangtha May 15 fawba numit kun chupna screen acting gi matangda chathagadaba training cum workshop certificate course haudokpagi thoram pangthokre MSFTI gi classroom theater da haudokhiba workshop program gamari leinana institute asiki director Birendra Salam na haiki course asina cinema gi honglakliba matam sigi yawol da yawba ngamna ba pangthok chabani hagolakliba acting gi lamda khong thangzilakliba future actors singda chauna kana ba piragani haiki film da yawriba element khudingmak ningthina tamba amadi khang haibagi tangai fadaba leiri telaba matam khara asida tongan tongan ba course kaya da workshop pangthokiba laikre makhatana cinematography editing amadi tongan ba short term course kaya su pangthok lakhigani haiki institute asigi consultant Bobby wahengbam na course coordinator oina chathagadauriba workshop program asi resource person sing oina Bandit Queen film da Fulan Devi gi saktam langbada Best Actress tabagi damak National Film Award fangkrabi Seema Biswas Lee Strasberg Theatre amadi Film Institute New York ta faculty oiribi Preeti Gupta amadi Fiji gi Manipuri feature film da Best Supporting Actress ki National Film Award fangkrabi Thoi ngambi leishang them gi mentorship makhada pangthoklakadabani hairi haudokpagi thoram asida veteran actor J Vidya MSFDS ki secretary B Sanju Sharma Rajiv Gandhi Central University Arunachal Pradesh ki Department of Mass Communication ki HOD Nawaz Khan Thauba Saruyaki Border Trade and Chamber of Commerce BTCC Moray Town ngarang Manipur Governor Anusuya Uike na Moray Town da official visit lakpa matamda matam koina thingliba Indo Myanmar Border Trade asi mahausagum hangna ba memorandum ama pisinkhre BTCC ki President V Sekhar amasung General Secretary Surinder Singh Patheja na sign tawduna Governor da pisinkhiba memorandum aduda asumna panli madudi Manipur ki Moray amasung Myanmar ki tamu faung matam sangna India amasung Myanmar lebak ani na trade agreement sign Tonaduna Chatharakba Lebak Anigi Lalon Tikki Tabak Singasi Lisinganigatara Nipan Fauba Fajana Chatharami Adabu Lisinganigatara Mapanda Malem Pumbada Sandoraki ba COVID-19 pandemic asina maram oiraga Lebak Anina cross border trade asi Tingzinki
Mitai na Hindu lining lodringai yam nanganba matamda panlamba matik thokpa thongna faba Mitai Ningthurel Singi mitam sing mafam chaba jaga yenglaga mitam khinbiu haina Southeast Asia Cultural Organization Siko gi cherol amana lenga ki pukning chingsilakli cherol aduna makhatari badi lamdam asigi matik leiba Ningthurel Singi mafamda hauziki mirol na leimana ama faukat pa fangdabasi achoba aranba amani maramasina panliba lengak na thuba thabakta onthok piduna matik leiba Ningthau singna makhoigi haktakta Mitai Furup Chaukat Naba Hotnaramba Singh Haujiki Mirolda Kanghan Uhanbada Achoba Thaudang Lobi Yusu Hairakli Manipur High Court na Mars Kungatareta order amana settled group ta Ladyba community singbu Indian Constitution na ngaklo pido na lakliba asigi tayo na bada takebo order asi hakchinna United Naga Council UNC na condemn tawi hari Manipur High Court na mitay bu Indian Constitution ki settled tribe ST list chalhanna gi mari lainana Manipur government 8787601123 asida contact tobirau Smart Tutorial Center da Admission open Singzamai Supermarket Labor Smart Tutorial Center da Bosem Kosem Amadi CVSC gi Class 9 gi 12 fawagi Arts Samadi Science stream gi oina Foundation course tamnabagi khudong jaba pizari loinena Medical Engineering Amadi NDA gi course tamnabagi khudong jaba su pizari Mafamasida experience lereba oja singna takpi tambigani Arapada leiba mahairoi singidamak hostel Amadi van service gi khudong jaba su pizari Lagliba Mars ki tang kunumdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da Admission open Singzamai Supermarket Labor Smart Tutorial Center da Bosem Kosem Amadi CVSC gi Class 9 gi 12 fawagi Arts Samadi Science stream gi oina Foundation course tamnabagi khudong jaba pizari loinena Medical Engineering Amadi NDA gi course tamnabagi khudong jaba su pizari Mafamasida experience lereba oja singna takpi tambigani Arapada leiba mahairoi singidamak hostel Amadi van service gi khudong jaba su pizari Lagliba Mars ki tang kunumdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da Admission open Singzamai Supermarket Labor Smart Tutorial Center da Bosem Kosem Amadi CVSC gi Class 9 gi 12 fawagi Arts Samadi Science stream gi oina Foundation course tamnabagi khudong jaba pizari loinena Medical Engineering Amadi NDA gi course tamnabagi khudong jaba su pizari Mafamasida experience lereba oja singna takpi tambigani Arapada leiba mahairoi singidamak hostel Amadi van service gi khudong jaba su pizari Lagliba Mars ki tang kunumdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da Admission open Singzamai Supermarket Labor Smart Tutorial Center da Bosem Kosem Amadi CVSC gi Class 9 gi 12 fawagi Arts Samadi Science stream gi oina Foundation course tamnabagi khudong jaba pizari loinena Medical Engineering Amadi NDA gi course tamnabagi khudong jaba su pizari Mafamasida experience lereba oja singna takpi tambigani Arapada leiba mahairoi singidamak hostel Amadi van service gi khudong jaba su pizari Lagliba Mars ki tang kunumdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da Admission open Singzamai Supermarket Labor Smart Tutorial Center da Bosem Kosem Amadi CVSC gi Class 9 gi 12 fawagi Arts Samadi Science stream gi oina Foundation course tamnabagi khudong jaba pizari loinena Medical Engineering Amadi NDA gi course tamnabagi khudong jaba su pizari Mafamasida experience lereba oja singna takpi tambigani Arapada leiba mahairoi singidamak hostel Amadi van service gi khudong jaba su pizari Lagliba Mars ki tang kunumdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da
Admission open, admission open. Singzamai supermarket leiba Smart Tutorial Center da Bosem, Kosem amadi CVSC gi class 9 gi 12 fawagi Arts Samadi Science stream gi oina foundation course tamnabagi khudong jaba bizari loinena medical engineering amadi NDA gi course tamnabagi khudong jaba su bizari mafam asida experience lereba oja singna takpi tambigani arapada leiba mahairoi singi damak hostel amadi van service gi khudong jaba su bizari lagliba Mars ki tang kunumdoi April ki tang tara amadi April ki tang tara tagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da Technical problem lebana paw marak thacharure mayambo amuka hanangak pigani paw makha tana pizari Mitai na Hindu lining lo dringa yam nangan ba matamda panlamba matik thokpa thongna faba maitai ningtharal singi mitam sing mafam chaba jaga yenglaga mitam khinbiyo haina Southeast Asia Cultural Organization siko gi cherol amana lenga ki pokning chingsilakli cherol aduna makha tari badi lamdam masiki matik leiba ningtharal singi mafamda hauziki mirol na lai mana ama fau katpa fangdabasi achoba aranba amani maramasina panliba lengak na thubada thabakta onthokpiyu Matik Labour Ningthau Singna Makhoi gi hangtakta mitai furup chawkhat naba hotnaramba sing haujik ki mirolda khanghan uhanbada achoba thodang lobiyusu hairakli Council Moregi President Victor Liamthang, Ternopal District ki President LS Saikhojang Amadi, Cookie Chiefs Association ki Chairman S.H. Jamkolen Martina, Governor of Manipur Anushya Uikenangarang da Moreda Lakhibabu Taramna Okpagal Loinena, Governor da Makoina Moreda Thengnariba Waba Madi, Asian Highway da Chatpada Mayok Nariba Nungaitaba Kaya Asibu, Palladuna Ayaba Ma Puraknaba Memorandum Ama Pisin Ki Hari. Hariba Memorandum Asida Lau Singu Taubana Hingbagi Pambai Ama Oiba, Ngamlaktabana Moregi Miyam Amadi, Akoibada Laiba, Kunja Singna Fangba Tabak Suba Amadi, Apikpa Karbar Kara Tauba Asina Oiri Haiki. Assam Rifles na Akanba Tingba Thambana Maram Oiduna. Changraba Yadraba Potlam Kaya Chana Thaknaba Yumkai Sabada Siznaba Una Chingba Moredagi Kun Kuding Maki Putofam Exit Point Oiriba Jaga Singasida Tingzinduna Thambana Makoigi Economic Activities Pura Leplay Haiki Makatana Jaga Asida Puba Pot Kuding Mak Illegal Oibaga Chap Manai Haiki Sumaina Kuina Chatharabadi Makoi Kamaina Hingbangam Hainasu Hanglaki Constitutional binding amadi international border norms lerabasu governor asna government changsinduna thingba natraga ahongba ama puraknaba tanaduna leiriba thingba kaya asi komthok piduna khunja singna santi oina makhoi gi hingbagi pambai tanjana ba haina haijaki aduga government na khungang khara leitre haina laurak Pagit Akiba Amasu Lei Hari. Adubu Government of India Gazetted listing Aniga Taruk Travels in Traditional Forest Eki Makada Travels Singbu Reserve Forest Area the Laibagi Ayaba Lei. Aduga Government ki provisions matung in a travel singi rights Kanbagi Ayaba Su Lei Hari. Makata Namakoina Asian Highway Wanda authorized Kuding Tabi checkpost PVC Technopal checkposta Armina Matam Kuina Loduna check Toba Sina Chatliba Miyoi Singna Tengnariba Awaba Kaya Gi Hai. Aduga Kudeng Tabi checkpost tagi meters chama hena leba KLP da entry samadi check to basi darkar oidaba matam manghan ba amadi miyoi singda ikai ba amadi otpani pibani haiki checkpost asi athuba matam da chatna 100 nungai gani hainasu haiki amadi miyam gi matam mangtana nungai taba pokliba si fana ba PVCP da x-ray scanner thamgani nungai gani haiki Makoina aroibada governor da haijariba singse khanbiduna afaba response sama pibirakna ba haijaki Miho Lang Haina Mingtonba, Rebecca Okramna Ikiba Sereng Larik Ama, Korilol Sanglen Wangjingda Fongkre Hari, Kangabok MLA Okram Surjakumar Aiba Singhi Ipak, Infal President NK Luang, former member Sangayum from Jila Parisat Ango, Korilol, Sandok Club Wangjing President Tongbram Babulam, Amadi, Loyalam Public Library Wangjing President Sarat Salam Thoram Asida Presidium members Oinasaru Yaki Hari, Sanasam Navadip Nasu, Larik Asigimatang, the Wakara Tamki, Amadi, Nahakam Virena. Larik Fong Bagi Thoram Asida, Poet Singbo Sering Tiba Baba Yawan Ki Hari. Wangkem Kendra gi local MLA na Choba Thodang Lauduna Kendra Sigi Manung Channa, Charangpat Kun Fauduna Cheliba Arong Turel Khonung
tawduna semjin sajilakliba sida charangpat mamang amadi charang maningi sarukta semliba sigumna charangpat maya laikai gi saruk asisu sorok mapan nakna adumak sembiu haina mafam adugi miyamna MLA amadi mari leinaba singi pukning chingsilakli ngasi pukri achoba development committee charangpat maya PADC amadi social youth volunteers academy charangpat mamang SYVA anina sinduna charangpat Lakshmi Bazar SYVA ground da pangthokiba miyam gi mifam dagi PADC gi Vice President S Romesh na phongdorakpada yamla fibam sokna khongban amagum leiramba arong turel gi mawung adu hauzi charangpat mamang amadi maningi saruk singda ningthina sembiduna achoba water body ama oihanbiriba asigidamak MLA bu charangpat khungi mipum khudingna apenba phongdok chari adubu charangpat maya laikai gi saruk asidadi sorok mapan dagi yamna koithokna lobuk maya rom da adumak semjinnaba thorangliba asi tokpiu masigi mahutta matam amada turen asina chelamba sorok mapan nakna dum sembinaba hotnabiu masine MLA na mafam asida nauna paikhatliba water supply scheme asiga su yamna nakna na leiragani amadi sorok mapan asomda leiriba khunja sing listing kayada su hena kanaba pigani Lobuk mapan lomda semlabadi miyam gi amot akai langsekpham su oisin banina MLA na wana semjariba turel asibu motsin hanbagi maram ama oirakpayai maram asina turel khongban semlakliba si charangpat mayai lekai gi jaga asidasu adumak sorok mapan maya da sembiu haina phondoraki Ngasi Jiribam Higher Secondary School da Indian Red Cross Society Jiribam District Branch na sinuna time to deliver zero malaria invest innovate implement haiba team da World Malaria Day gi thoram pangthokre ngasi gi thoram as da IRCS Jiribam Branch ki President H Rajan KR Singh Secretary L Zaminikanta Singh amadi Treasurer and Viraj na premium members oina dais da funky thoram ga mari leina na malaria Ngapigani Presidium members oina dais da funky Thoramga mari lainana malaria nadana ba amadi kang na chikna ba kan na hotna batanatana malaria maru fangna mutatsi haiba wafam singsu thamnaki loiselapada laikai kungani thoiga miyoi nifuga manga da lemna kanghal sing yantoki Secretary of Khongjom Battle Memorial Committee Chingtam Luwang na Lepak Pokpa Numitta Khongjom Lan asigi April kunga manga da thokibani adubu government na asengba da thokiba tang adu lotsinduna thambani haina haiki mahak na matang asi kota pukhatuna asengba do miyam da khangnaba haiki wafam asi mahak na Khongjom Battle Memorial Complex na sinba Khongjom ge Tengol ground da pangthokiba chama ga kuntra ni thoi Khongjom War Memorial Day asida thamkibani Khongjom War asi pangthokpa ikai khumnaba utpa ikhoina darkar oibagi matung ina numit khudingi pangthokpa yai aduga masida isu amatasu leite adubu hogatlakliba naharol singda lan adu tasengna karamba matamda thokibano haibasi maru yamna oi haiki chaitharol kumbaba da leiramba records ka British na thanamba records ka changdamna bada yamna khena basu lei hairi British na tawkiba record adudi numitu da thokiba thodok sing adu telegrams da thaduna thok Taukibani aduga Chaitharol Kumbaba Labor Records asina lan asi loigraba matung mioi dagi taba pau oina tamduna thokiba record ni mahakna numit asi British ki records April kunga manga haina eri amadi first Chief Minister MK Priyobata Pandit N Khelchandra historian Padmashri RK Jaljit Professor Gangomai Kamai Ayekpam Tomba Chongtham Manihar Chongtham Samarendra Y Mohindro atai mioi su yauna lan asi April kunga manga sokna khibani haina thajanari hairi Hanagi serviceman Chanam Saratna President Oidana Thoramasi Mita Minaki Hairi Amadi Mezor Chongthamia Amadi Yamlaba Sakhang Draba Lanmi Kiadaso Thoramasi Dahikat Lekatamki Hari Vivekananda Kendra Kanyakumari Imphal branch na yoga the way of life haiba team da numitara nigi oiba yoga course DM University da April taraga taretagi April kunga taruk faba pangtokre Imphal amasung Thobal district sing dagi yoga practitioner kunna full course asida chang nai na saruk yaki nungtigi oina pung amaga minute taraga manga changba program asida practical of yogasana amasung concept sing taki program asi Prathana tauduna sor sanaduna amadi atapa atopa exercises haudoklaba matung
Surya Namaskar asanas of standing, sitting, prawn, spine, postures amasung pranayama yams yoga makhal sing pangthoki. Yoga course asigi loisin bagi thoram ngasi DM University da pangthokre. Thoram adu da saruk yariba participants sing da certificate sing yanthoki. Saknai raba neurosurgeons amasung social activist Dr. Rajendra Singh na Chief guest amasung Dr. L. Rajen Singh HOD Physics Department DM University na preside toki. Pauge Marthana Denver break amatang meeting taminasi. Admission open, admission open. Singzamai supermarket leiba Smart Tutorial Center da Bosem, Kosem amadi CVSC gi class 9 gi 12 fawagi Arts Samadi Science stream gi oina foundation course tamnabagi khudong jaba pizari loidena medical engineering amadi NDA gi course tamnabagi khudong jaba su pizari mafam asida experience lereba oja singna takpi tambigani arapada leiba mahairoi singidamak hostel amadi van service gi khudong jaba su pizari lagliba Mars ki tang kunumdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da Admission open, admission open. Singzamai supermarket leiba Smart Tutorial Center da Bosem, Kosem amadi CVSC gi class 9 gi 12 fawagi Arts Samadi Science stream gi oina foundation course tamnabagi khudong jaba pizari loidena medical engineering amadi NDA gi course tamnabagi khudong jaba su pizari mafam asida experience lereba oja singna takpi tambigani arapada leiba mahairoi singidamak hostel amadi van service gi khudong jaba su pizari lagliba Mars ki tang kunumdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da Admission open, admission open. Singzamai supermarket leiba Smart Tutorial Center da Bosem, Kosem amadi CVSC gi class 9 gi 12 fawagi Arts Samadi Science stream gi oina foundation course tamnabagi khudong jaba pizari loidena medical engineering amadi NDA gi course tamnabagi khudong jaba su pizari mafam asida experience lereba oja singna takpi tambigani arapada leiba mahairoi singidamak hostel amadi van service gi khudong jaba su pizari lagliba Mars ki tang kunumdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau Smart Tutorial Center da Admission open, admission open. Singzamai supermarket leiba Smart Tutorial Center da Bosem, Kosem amadi CVSC gi class 9 gi 12 fawagi Arts Samadi Science stream gi oina foundation course tamnabagi khudong jaba pizari loidena medical engineering amadi NDA gi course tamnabagi khudong jaba Breakage matung dataram nokchari makhataba pau pisari Hauze hayeng khongpal ufong yungfam da leiriba sanamahi laishang asi lising amaga chanipan marifudra mathoigi April kunga taruk sajibu gi taraga taret nipan ba nomaising numita ningthau kula chandrana sangaduna miyamda khutsin narambani adugumba April kunga taruk adabun ningsing duna lining thau sanamahi temple board na ningthau kula chandra gi photo da haikat laikat tamduna ikai khumnaba utpagi thoram pangthokri thoramga mari leinana LSTB gi member secretary Maisnam Sivadata Luwangna haikibada ahan ba oina pangthok liba ningsing thormasi mathang chahidadi hena pak chauna pangthok lagani ningthau kula chandra gi mitam amasu khinnaba thorang tauragani chief minister na president oina board asina laishang asiga mari leinaba wari likhun kya khongul liri madugi manung chanang asigi ningsing thormasi pangthokpani Sanamahi Sanglenda Leba Sanagi Ningsing Sangai Haina Mingtonba Loishangda Tamliba Ningthokula Chandragi Saktamda Haikat Laikat Tambada Saruk Yakiba Manipur University of Culture gi VC Professor Paunam Gunindrona Hai Yam Pukning Nungsiningai Oina Ningthokula Chandrana Langi Akanba Chaitheng Marakta Khagi Lebak Chatkani Haina Khongsan Ringaida Sanamahi Laishangasi Sangaram Kibani Masi London gi India gi office record amadi Manipur gi Chaitharal Kumbabadasu Mayek Singna Yauri Ngasi gi Thoram Adada
LSTV की वाइस प्रेसिडेंट विद्यापति सेंजम मोइरांगथेम नौदालेन खोंबा डॉक्टर वाइखोम रमेश बोर्ड मेंबर स्टाफ अमाइबा अमाइबी अमदी इशै लोइसंग की मियोय कियानसु सरुक याखी District Vector Borne Disease Control Society Thobal District ne susinduna World Malaria Day lising aniga kungohumdoi gi thoram ngarang CMO Office Complex Thobal gi NHM holda pangthokre time to deliver zero malaria invest innovate and implement haiba timgal loinana pangthokiba thoram aduda Chief Medical Officer Thobal Dr. Y Nokul Singh District Malaria Officer Thobal Dr. Laitozam Lalit Kumar Singh District Hospital Thobal gi Medical Superintendent Dr. W Rohini Kumar Singh amadi District AIDS Officer Thobal Dr. Y Bizendra Singh na maroiba mitung sing oina saruk yaki thoram gi saruk ama oina mathau ningthi jana tauba khangatlaba asa singda mana mathum piduna pukning su thogat ki Amaromda District Vector Borne Disease Control Society Kakching Nesinduna World Malaria Day lising aniga kungohumdoi gi thoram CAC Kakching gi conference hall da ngarang pangthokre time to deliver zero malaria invest innovate and implement haiba timda pangthokiba thoram aduda Chief Medical Officer su oiriba District Health Society Kakching gi Mission Director Dr. TH Rajan District Vector Borne Disease Control Society Kakchingi DNO DMO Dr. M. Gamvini IDSP Kakchingi DNO Dr. KS Gopeshwar na akhanaba mitung singoina saruk yaki Share and care Wangkaining Tempu Krimapal Nasinduna Psychosocial Rehabilitation of Persons with Chronic Illness Haiba Hiramda Nomagyoiba Sensitization Program Ama Panchayat Bhavan Imphal East Pangthokri Thoramadu the Chief Guest ki Warol Piraduna Kumantem Daina Devi DC Imphal East na Pangthokibada Mental Health Haibasi Honglakliba Matamge Ahong Bana Hena Matau Tarakli Aikoi Kuding Makta Matau Tarakli Health Issue Ama Oirakli Hena Faribadi Mental Health Issue Asibu Aikoi ki Kunaida Yamna ki Hangoina Launa Ramba Dusu Honglakli Oirakli Bafiba Masida Share and Care na Todang Loduna Pukting Wakal Gyana Balariba Mioy Singidamak Daycare Center Ma Imphal East Hangdoklakpasi Afaba Kongtang Amani Masiga Iroinana Manipur gi Tongan ba district singda Masa Hangdoktuna Pukning Wakal gi Lainabu Thengnaba Tangai Fadre Haina Fongdokhi Thoramadu ki manungda Share and Care gi Thoram Makhada Yaning Daycare Center Koba Pukning Wakal Anaba Leiba Mioy Singbo Ayuk Nungthilda Matamda Thamduna Chang Naina Health Check Toba Hidak Chang Naina Chahanba Madi Anaba Sidagi Koknaba Thorang Paikhatpa Yaba Center Amato Thoram Aduda Saruk Yakiba Presidium Members Singna Hongnubi Matung in inaugurate Toki Loinana Lamda Masigi Mamigi Taibangda Malemgi Amadi Lebaki Thakta Mana Matum Kaya Lauraklabi Actor Lesang Tem Tontoivu Felicitation Tokibaga Loinana Mahapo Share and Care ge Ambassador Oina Hapki Sanabagi Pau Pizari
All Ziribam Sports Association AZSA na sinduna Ziribam Higher Secondary School gi sanabungda chathariba taragamanga suba district level S Babaton Singh Memorial Volleyball Tournament lising aniga kungahumdoi gi ngasi sanakiba first match 5-star Vangai Chingpong na MBC Mahikulen na set ani sinoda ani suba match ta PYC Faitol na LMYC Matokong na ani ama amadi ahum suba match ta JMT Rani Veng na NIC Kalinagarbu ani sinoda Maithiba Piki. Hayengi ahanba match tam 5-star Vangai Chauga Manipur Rural Club ani suba match tana RYC Ramgai Janga MBC Mahikulen aduga ahum suba match tana JMT Rani Beng amadi LMYC Motokonga Sanagani. Ningsing Bayai tournament asi Dibong da Leiba as Maniton Singi Lake Hidraba Mapabungi Mamingda Katpa tournament ni. Taruk Lak Suba All Manipur Filmmaker and Producer Association Sinduna Kiamgaida Leiba Hivong Makong Grounda April Gitang Kungatareta gi May Amafau Pangtokadaba Film Forum gi Makada Leiba Gil Singh Dagi Oiba Football Tournament Kamari Lenana All Manipur Cine Equipment and Handler Association gi Sanaroi Singda Dress Yentokpagi Thoram Pangtokre Thoram Aduda Kumari Case is Tama Devi ZP Top Nauria Uppa Adaksha Birendra Salam Director MFTI Gurumayom Ongbi Motivala Devi Film Actress Gapelina Mayang Lambam Film Actress na Atoiba Mitunglen Oiduna Saruyaki. Aroibada Maroiba Pao Mohna Pizari. Dr. Sambit Patra Ginumidini ki Khongchata ngasi nungthil matamda Imphal da thunglakhibaga loinena party ki state office bureau spokesperson namadi Mocha ki president Singha mifam pangthokre. Manipur ki case amada investigation chatharamba NIA gi SP Vishal Garg MHA na senja thumjaga mari loinena suspend tawkhibaga loinena mahaki Imphal da leiba office re chatharaba matung sil tawkre. Manipur ki Governor Susri Anusha Uikena Moreda Chatuna Integrated Checkpost ICP ki Fibam Singh Yengsinkre Lup Kyana Memorandum Pisinkre. Amadi Amuko Amasung Manipuri Literary and Cultural Forum Tripura na Sinduna Manipur ki Mapalam da Ihan Hanbo ina Nupilan ki statue tha asigi kuntra Tripura da Maikhum Hangdok lagani. Matang asida MAMI TV ki prime time news loijare media tabir ba pumnamakpu amuka na krumzari.